Hello मैम अहमद मैम खुरुमजरी अना तौजगदोरीबसे जनवरी थागी हप्तागी ओइबा मखा चथरकपा ओइना हंदक हप्तागी तौजरगे मैम अहमद नोमाइजिंग नुमित पोकपा मीगी तौजरगे नोमाइजिंग नुमित पोकपा मीगी ममांगदा अदुम अफबा ओइबा दै थबा इंगांग अनौबा लाकपा सेन थुम लाकपा तौरुबदा माइ पाकपा हाइदि सिगी कासे ओइना तारे तौरुबदा माइ पाकपा दै थबक अनौबा लाकपा सेन थुम अनौबा लाकपा अदुगा थबक से अदुम अनौबा लाइ सेन थुमजु अचौबा लाकपा अदुगा नुंसिनबसिंगी ओइजु अदुम नुंसि चानना अदुम लैमिन्नबा अदुमाइना ओइ अफबा अदुम ओइ अदुगा अनि सुबगी कासिना सिगी कासी ओइना तारे अदो सिजु अदुम अफबा अदुम ओइ हाइदि थबा इंघांग तौबदा अदुम मकोक थोंना अदुम तौबा ngamba अदगी अदुम वाखनजिदा थबक अनौबा तौगेना खनबा अदो थबक तौरगसु अदुम माइ पाकपा अइना तौगदोरिबा थबकसे सिदैसिदा अदुम फजना तौबा ngamba अदुदा नतना अइना इसासिदा करिगुम्बा अमा खनबा वाखनजिदा करिगुम्बा अमा खनजानबा करिगुम्बा अमा लोटपा हाइबदि मिङोंदा हाइदोक्तबा लई हाइदोक्त्रिबसे अदुम वाखनजिदा लोसलगा थंबै महुत्ता मिङोंदा हाइदोक्पिरगदि अदुम अफबा ओइ हाइबदि अइना लोसनबगी महुत्ता अइना मिङोंदा हाइनिंगिबा वादो अदुम हाइदोक्पिबा अदुगा अहुम सुबगी सिजु अफबा ओइना तारे सिगी कासी ओइना तारे अदु इमुंग मानुंगदा अदुम नुंसि चानना लैमिन्नबा सेन थुमजु अदुम अचौबा लाकपा अदुगा सेन थुम अचौबा लाकपा नुंसि चानना लैमिन्नबा युम अमा फजना पानमिन्नबा अदुमाइना ओइ अदुदा नत्तना नुंसिनबै मरमददि अदुम फजना नुंसि चानना अदुम माना जोइबु नुंसिबिबा अइनसु माबु नुंसिबा मोत चानना लैबा अदुमाइना ओइ अदो नोमाइजिंग नुमित्ता पोकपा मीगी हौजी नुंसिनरिबसिंगी ओइरगदि अदुम नुंसि चानना अदुम लैमिन्नै अदुगा सिंगनसिंगी ओइरगसु अदुम अनौबा अमा लाओ हाइबा लै अदुगा लाक्तोरिबसे माना जोइबु नुंसिबिबा अइनसु माबु नुंसिबा मोत चानबा मी अमा अदुम ओइबा अदुगा युम कै पालबसिंगी ओइरगसु अदुम नुंसि चानना लैमिन्नै अदुम फजना अरई लैता ताथोक तासिन तौनरगा अदुम लैमिन्नै अदो करिगुम्बा वा खरदि अदुम लोटलिबा वासे अदुम अइना सि हाइदोक्खरगदि माना अइंगोंदा करि खनबा अदुमाइना खनबगी महुत्ता अदुम अइना हाइनिंगिबा वासे अदुम हाइदोक्पिबा हाइबदि अदु हाइदोक्खरगदि इसादसु यांगे अदुदा नत्तना अदुम हाइदोक्पियो अइना हाइनिंगिबा वासे अदुदि नोमाइजिंग नुमित्ता पोकपा मीगी लोइसनजरगे मैम निंथौकाबा नुमित्ता पोकपा मीगी अमुक तौजरगे निंथौकाबा नुमित्ता पोकपा मीगी निंथौकाबा नुमित्ता पोकपा मीगी
ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ 3 of cup ꯊꯣꯛꯂꯛꯑꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁ꯭ꯇ꯭ꯔꯦꯡ ꯊꯣꯛꯂꯛꯑꯦ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ 2 of sword ꯊꯣꯛꯂꯛꯑꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯑꯗꯨꯒ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕꯅ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯁꯦ ꯍꯥꯏꯅ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ, ꯊꯕꯛ ꯇꯧꯃꯤꯟꯅꯕ, ꯑꯗꯒꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯀꯣꯏꯕ, ꯑꯗ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ, ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯝꯕ ꯆꯠꯄ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ. ꯁꯦꯟ ꯊꯨꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ, ꯑꯐꯕ ꯑꯗꯨꯝ ꯑꯣꯏ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯇꯧꯕ ꯉꯝꯕ, ꯋꯥꯈꯟꯗꯁꯨ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯑꯗꯨꯝ ꯑꯩꯁꯤ ꯊꯕꯛꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦ, ꯊꯧꯅꯥ ꯐꯕ ꯑꯃ ꯑꯣꯏꯕ. ꯑꯗꯒꯤ ꯑꯩ ꯁꯤ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯝ ꯆꯠꯄ, ꯍꯥꯏꯕꯗꯤ ꯑꯩ ꯆꯠꯀꯦ ꯈꯜꯂꯒ ꯑꯩ ꯇꯜꯂꯦ ꯇꯣꯛꯑꯒꯦꯗ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯕ, ꯑꯗꯨꯝ ꯑꯐꯕ ꯊꯧꯅꯥ ꯐꯕ ꯑꯗꯨꯝ ꯑꯣꯏ. ꯁꯨꯕ ꯅꯣꯝꯕꯗ ꯑꯗꯨم ꯊꯧꯅꯥ ꯐꯅ ꯐꯖꯅ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕꯁꯨ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯅ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯑꯣꯏ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯔꯛꯑꯦ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯈꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯈꯤꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕ, ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯕ, ꯑꯩ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯁꯤꯗ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯋꯥꯕ ꯑꯃ ꯇꯥꯈꯤꯕꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ, ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯕ. ꯑꯗꯒꯤ ꯊꯕꯛ ꯑꯃ ꯑꯅꯤ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯑꯩꯁꯤ ꯀꯔꯝꯕ ꯇꯧꯁꯤꯒꯦ, ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯧꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯇꯧꯁꯤꯔꯥ, ꯀꯔꯝꯕ ꯊꯕꯛꯁꯦ ꯇꯧꯁꯤꯒꯦꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ, ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯐꯝ ꯈꯪꯗꯕ, ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ. ꯑꯗꯒꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤ ꯀꯗꯣꯝꯗꯅꯣ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯝꯕꯅꯣꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩ. ꯑꯗꯨꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗum ꯂꯩꯃꯤꯟꯅꯕ, ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯝ ꯆꯠꯄ, ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ. ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ. ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯤꯅꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯈꯠꯅꯕ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯇꯣꯛꯄ ꯌꯥꯕ ꯋꯥꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯟꯖꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯒꯜꯂꯦꯕꯀꯣ. ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯁꯦꯝꯇꯣꯛꯄ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯦ. ꯑꯗꯣ ꯍꯟꯖꯟꯅ ꯍꯦꯛꯇ ꯍꯥꯏꯈꯤꯕ. ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯕꯁꯇꯤ ꯂꯧꯖꯗ꯭ꯔꯦꯀꯣ ꯑꯩ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯇꯥꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯋꯥꯈꯜꯁꯤꯗ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗꯕ, ꯑꯇꯟꯕ ꯐꯥꯎꯕ, ꯑꯩꯁꯦ ꯊꯕꯛꯁꯦ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯕ, ꯊꯕꯛꯁꯦ ꯇꯧꯔꯒꯁꯨ ꯃꯥꯏ ꯄꯥꯛꯇꯕ. ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯁꯦꯟ ꯊꯨꯝꯁꯦ ꯍꯧꯖꯤꯛ ꯇꯧꯔꯒ ꯍꯧꯖꯤꯛꯇ ꯐꯪꯗꯕ, ꯈꯔ ꯇꯞꯅ ꯑꯗꯨꯝ ꯐꯪꯕ,
ꯁꯦꯟ ꯊꯨꯝ ꯈꯤꯇꯪ ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯏꯁꯥꯗꯁꯨ ꯈꯤꯇꯪ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ ꯏꯁꯥꯁꯤꯗ ꯈꯔ ꯇꯟꯕ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯂꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯉꯦ ꯊꯕꯛꯁꯦ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯜꯂꯦ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯍꯣꯠꯅꯕ ꯀꯜꯂꯦ ꯃꯥꯅ ꯁꯤꯒꯤ ꯀꯩꯀꯥꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯗꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯟꯕ ꯑꯗꯩ ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯑꯗꯩ ꯃꯃꯥꯡꯗ खितंग सुनिंग नोनिंग फाउद्रगसु अदुगा अहुम सुबगिसुना खितंग अमु कइनो तौना तारे हाबदि सिगी गाछि तारे अइना थबकसे सुनिंग नोनिंगगजु अइना थबक अमा हौगे हारगजु कइसु कायबा लैतबा हाइदे अइना सिगी थबकसे सुबा नोमबदा खितंग कइनो खितंग हेना अफबा अमदा सुगे हार अफबा थबक अमा तौगे हारगसु अइना तौगदोरिबा थबकसिदा दुम अफबा ताबा हानगी तौरिबा थबकसे सिदगी अमामु तौगे हारगदि दुम अफबा ओय अदुगा हौजी हौजी नुंसिनरिबा जिंगी ओयरगसु दुम नुंसिनना दुम लैमिनाई अदुगा सिंगल जिंगी ओयरगसु अनौबा अमा लाकपा अनौबा अमदि लाकनिंगाई लैते हाबदि सिंगल ओइना दुम लैजरगा मसादा दुम सिंगल ओइना दुम लैबा अदुगा नुंसिनरिबा जिंगी ओयरगसु दुम नुंसिनना दुम लैमिनबा दै सेन थुम तानबा दुम कल्ले होनबा कल्ले युम कै पालबनि जिंगी ओयरगसु सिंगल नुंसिना हुजि हुजि नुंसिनरिबा जिंगी ओयरगसु अदुदि युमजा कैसा नुमिता पोपा मिगी अमु तौजरगे मैम युमजा कैसा नुमिता पोपा मिगी युमजा कैसा नुमिता पोपा मिगी युमजा कैसा नुमिता पोपा मिगी खितंग कइनो तौना तारे ना युमजा कैसा नुमिता पोपा मिगी अहामबदा ममांगदा खितंग अवाबा खुदोंथीबा हाबदि गाड़ी नुंगलीना सोमगने हाबदि अदुमक्ति नत्ते अदु ओइरगसु ममांगदा करिगुम्बा गाड़ीना सोपा अदगी करिगुम्बा खुदोंथीबा अमा तागिबा पैसागी मतांगदा ओइरसु अदगी नुंसिनबगी मरमदा ओइरगसु खुदोंथीबा याम थीना थाजदना खुदोंथीबा अमा तागिबा अदै मीना सेन थुम लौगिबा ओइरगसु मीना सेन थुम सेन हाटखिबा अइना हाइरुबा मतमदा अइंगोंदा वोनसनलगा अइंगोंदा खनाबा हौरपा दुगा मीना से मिंगोंदगी से लौबा अइना लौबा ओइरगसु मीना अइंगोंदा याम थीना ngangaकपा हाइदि अइंगोंदा यामना थमोइ सोपा वहाई वता फक्ता ओइरो अदगी खनाबा हौरपा मक्ता ओइरो अदुमाइना ओइबा थबा इंघांग तौरगसु खितंग थबा इंगा अइना थबा अमा तौबा मतमदा माइ पाक्तबा अइना तौरिबा थबकसिदा अदुम कइनो अदुम माइ पाक्तबा थबकसे तौबा खुदिंगमक्ता खरा अदुम अयेल अपल अदुम लैबा अदुमाइना ओय अदुगा इमुंग मानुंगदा ओयरगसु अदुम खना चैनबा अदुम नुंगाइनदबा थोपा हाबदि खना चैनरगसु याम थीना खना खितंग हाइदि खवा अमानि ngangnaba ngangnaraga ya हाइफे ngangnaraga साउनारगा तोखिबा नतबा
ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯁꯤꯗꯒꯤ ꯑꯅꯧꯕ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯁꯤꯅ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯕꯒꯤ ꯀꯥꯠꯅꯦꯕ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗꯗꯤ ꯑꯋꯥꯕ ꯇꯥꯔꯛꯑꯦ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯇꯧꯔꯒꯁꯨ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯔꯦ ꯈꯜꯂꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯤꯔꯝꯕ ꯁꯤꯒꯤ ꯀꯥꯁꯤꯅꯦꯕꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯤꯔꯝꯕ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯅ ꯁꯦꯜ ꯍꯥꯠꯂꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯁꯦꯟ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯌꯥꯝꯅ ꯊꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯕꯨ ꯃꯤꯅ ꯃꯥꯡꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯤꯅ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯅꯕ ꯑꯗꯨꯝ ꯇꯧꯔꯝꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯔ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯅꯈꯔ ꯉꯥꯡꯅꯕ ꯃꯥꯗꯤ ꯁꯤ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯑꯩꯅ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯉꯥꯡꯅꯕ ꯑꯗꯨꯒ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯒꯁꯨ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯗꯤ ꯃꯁꯥꯁꯤꯗ ꯑꯗꯨꯝ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯅꯤꯡꯕ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩ ꯔꯤꯕꯁꯇꯤ ꯂꯧꯖꯗꯦꯀꯣ ꯃꯌꯥꯝ ꯃꯈꯥꯗ ꯑꯣꯟꯅꯅ ꯇꯥꯔꯦ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯑꯩꯅ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯑꯩ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯒꯦ ꯑꯩ ꯃꯊꯪ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯈꯟꯕ ꯌꯨꯝ ꯀꯩ ꯐꯖꯅ ꯄꯥꯟꯒꯦ ꯑꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅ ꯇꯧꯒꯦ ꯐꯖꯅ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯀꯟꯕ ꯃꯤ ꯑꯣꯏ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯩꯅ ꯃꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨم ꯄꯥꯡꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯑꯩ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯁꯤꯒꯤ ꯑꯅꯤꯁꯨꯕꯒꯤꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯁꯤꯗ ꯑꯐꯕ ꯑꯣꯏꯈ꯭ꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯃꯔꯛꯇ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯊꯕꯛꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯋꯥꯈꯜꯁꯤꯗ ꯈꯟꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯩꯗꯒꯤ ꯑꯩ ꯁꯤꯃꯗꯤ ꯆꯠꯀꯦ ꯑꯩ ꯁꯤ ꯊꯕꯛꯁꯤ ꯇꯧꯒꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯃꯛꯇ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯁꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯑꯩꯅ ꯄꯥꯒꯦꯅ ꯈꯜꯂꯒꯁꯨ ꯋꯥꯈꯜꯁꯦ ꯈꯟꯕꯗꯪ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ
ꯑꯗꯣ ꯁꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯩꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯅ ꯑꯇꯟꯕꯁꯦ ꯑꯩ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯕꯗ ꯇꯜꯂꯦ ꯈꯜꯂꯒꯁꯨ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯅ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯤ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯑꯗꯒꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯑꯐꯕ ꯑꯗꯨꯝ ꯑꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯍꯥꯟꯅ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕꯗꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯊꯕꯛ ꯑꯅꯧꯕ ꯑꯗꯨꯝ ꯁꯤꯃꯗꯤ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯠ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯃꯤꯒꯤ ꯂꯣꯏꯖꯔꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯈꯔꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯈꯟꯅꯕ ꯍꯧꯔꯛꯄꯒꯨꯝꯕ ꯃꯤꯅ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯕ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯤ ꯈꯠꯅ ꯆꯩꯅꯕꯩ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯝ ꯆꯪꯕꯤꯗꯕ ꯍꯥꯏꯗꯤ ꯆꯪꯉꯨ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯑꯩꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯗꯒꯤ ꯑꯐꯕ ꯑꯩꯅ ꯊꯕꯛ ꯇꯧꯔꯒꯁꯨ ꯊꯕꯛꯁꯦ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯊꯪ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯗꯨꯝ ꯐꯕ ꯑꯣꯏꯕ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯂꯥꯛꯄꯊꯕꯛ ꯏꯟꯈꯥꯡ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨم ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯩꯅ ꯁꯤ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯦꯕ ꯋꯥꯈꯜꯁꯤꯗ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯇꯧꯒꯗꯣꯔꯤꯕ ꯊꯕꯛꯁꯦ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯂꯣꯠꯁꯤꯜꯂꯦ ꯈꯜꯂꯒꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯩ ꯃꯍꯨꯠꯇ ꯑꯩ ꯏꯁꯥ ꯏꯇꯣꯟꯇꯅ ꯈꯜꯂꯒ ꯂꯩꯕꯩ ꯃꯍꯨꯠꯇ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯊꯥꯡꯗ ꯁꯦꯟ ꯊꯨꯝ ꯄꯜꯂꯒ ꯂꯩꯔꯒꯗꯤ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯅ ꯁꯦꯟ ꯁꯤꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯦꯟ ꯊꯨꯝ ꯁꯤꯡꯉꯛꯄꯗ ꯅꯠꯇꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯑꯗꯨꯝ ꯂꯥꯛꯄ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯈꯤꯇꯪꯗꯤ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ kena ꯌꯥꯗꯕꯕꯨꯗꯤ ꯅꯠꯇꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯐꯅꯁꯨ ꯑꯗꯨꯝ ꯈꯟꯕꯤꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯤꯅ ꯑꯗꯨꯝ ꯐꯠꯇꯅꯁꯨ ꯑꯗꯨꯝ ꯈꯟꯕꯤꯕ ꯍꯥꯏꯕꯗꯤ
ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤ ꯐꯩ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯈꯟꯕ ꯑꯗꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯁꯤꯡꯅꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯔ ꯊꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯃꯥꯅ ꯇꯧꯖꯔꯤꯁꯦ ꯑꯩꯕꯨ ꯅꯝꯊꯕꯤꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯩ ꯊꯕꯛ ꯏꯟꯈꯥꯡ ꯑꯗꯨꯝ ꯂꯥꯛꯄ ꯁꯦꯟ ꯊꯨꯝ ꯑꯆꯧꯕ ꯂꯥꯛꯄ ꯑꯗꯒꯤ ꯁꯨꯕ ꯅꯣꯝꯕꯗꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯕ ꯑꯩꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒꯁꯨ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯦ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯕ ꯁꯦꯟ ꯊꯨꯝ ꯌꯥꯝꯅ ꯇꯥꯟꯕ ꯀꯟꯕ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯁꯦ ꯑꯗꯨꯝ ꯃꯁꯥꯁꯤꯗꯁꯨ ꯑꯗꯨꯝ ꯇꯥꯟꯅꯤꯡꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯝꯕ ꯃꯤꯅ ꯁꯦꯟ ꯍꯥꯠꯈꯤꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯒꯤ ꯃꯤꯅ ꯍꯦꯟꯅ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯐꯥꯎꯕ ꯑꯩꯅ ꯊꯥꯖꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯊꯤꯕ ꯑꯗꯒꯤ ꯁꯦꯟ ꯊꯨꯝ ꯍꯥꯠꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯇꯕ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯅꯨꯡꯂꯤꯅ ꯁꯣꯛꯄ ꯄꯟꯕ ꯑꯗꯨꯃꯥꯏꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯆꯠꯊꯣꯛꯄꯗ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯒꯤ ꯀꯥꯔꯠꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯨ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯤꯅ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯄꯤꯊꯣꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤꯗꯤ ꯑꯣꯏꯅ ꯄꯤꯊꯣꯛꯄꯤꯗꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯂꯧꯔꯨꯕ ꯑꯣꯏꯔꯒꯁꯨ ꯃꯤꯅ ꯁꯦꯟꯁꯦ ꯁꯤꯡꯉꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯀꯗꯕ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯅꯦꯕ ꯊꯣꯛꯂꯛꯀꯗꯕꯗꯣ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯔꯣꯏꯕꯗ ꯈꯤꯇꯪ ꯒꯥꯔꯤ ꯅꯨꯡꯂꯤꯅ ꯁꯣꯛꯑꯣ ꯄꯜꯂꯣ ꯍꯥꯏꯕ ꯂꯩ ꯑꯗꯨꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯈꯪꯍꯧꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯣ ꯍꯥꯏꯕ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯗꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯥꯡꯈꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯀꯥꯡꯈꯟꯒꯤ ꯑꯣꯔꯗꯔ ꯂꯧꯖꯔꯤ ꯀꯥꯡꯈꯟꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯃꯜꯒꯤꯗꯤ ꯑꯗꯨꯝ 19,000 ꯍꯧꯋꯦ ꯑꯗꯣ ꯑꯀꯨꯞꯄ ꯃꯔꯣꯟꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯝꯕꯔ ꯑꯃ ꯄꯤꯖꯒꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯇꯦꯔꯣ ꯀꯥꯔꯠ ꯔꯤꯗꯤꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯗꯤ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ